Laimaton sing. It's about 12 kilometers from Bishnupur Bazaar. Unlimited views. Everything you can imagine is real. Inner peace. One have to hike for about 20 minutes to reach the top of the Laimaton hill. Lamangdong natraga Bishnupur hainasu khangnaba mafamdudagi Khopum Valley chatpa lambi ngarian lambi da leiba Laimaton ching hek yengbada wangjing wangba yengningba phawba amasung chingmai adu chap ngamba sing yamna wangba ching oibana chingdon adu nungsit yamna sitpa amasung ngaihak leitana aying asa hongba mafamni lambi dagi iwa wadana pungkhai muk ching karaba matung chingdon yaugani chingdon yaurabada ching karapagi shor thabet honba amasung awaba punamak mangkhragani maramde chingdon asida uri aduki matik phajaraba mitpham hongba yadana ningthijaraba loktak pat ki saktam thekna koin chatliba lambi gi saruk tamna sandokliba tampak lam amasung singsang sing mafam masi lamangdong ga nakna laiba singsang sing gi manungda khwaidagi wangba chingni hainabasu lei wangsu wang imphal dagi Bishnupur phawbagi arapa se imphal Suchanpur road ta supnagi kilometers 28 khaktani aduga Bishnupur dagi Laimaton ching asigi singkhong ching kapham adu phawbadi chawrakna kilometers 10 ni chingkaroi sing lam koiba sing natural views ta ngaujaba mayamgi yamna pamnaba mafam amasu oirakli singkhong asida parking space amatang thambirabadi kwaidagi nungaiba mafam haibadu oiraklani normal person amana hekta ching asi kaba ngambagi thajabalai maramde ching asi yamna ngamba ching oijarabasu maton phawba kabadi chingdi napom amasung khonglambi phajana lairani ching asi maton lomna karuba miyoi singi wakhal dasu amuk hanna kajararoi haibadu sunghai haidri maramde ching asi aduki matik ningthijana phajare haujimak ching asi kabagi matam chap chaba oiri maramdi asangba unawana chongbagi matam oibana chingmai sing shangtrik sangna phajari